ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯁꯛꯈꯪꯗꯕ ꯅꯪ ꯊꯣꯛꯂꯛꯑꯦꯕ ꯁꯛꯈꯪꯗꯕ ꯍꯥꯏꯁꯤꯅ ꯀꯔꯤꯅꯣꯕ ꯁꯛꯈꯪꯗꯕ ꯇꯤꯝ ꯊꯣꯛꯂꯛꯏꯕ ꯄꯣꯠꯁꯤꯕꯨ ꯀꯔꯤ ꯍꯥꯏ ꯑꯥꯔꯊꯅꯣꯕ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯁꯦ ꯃꯃꯥꯡꯗꯒꯤ ꯑꯩꯈꯣꯏꯅ ꯂꯥꯟꯒꯤ ꯃꯇꯝꯗ ꯃꯣꯏꯒꯤ ꯄꯥꯏꯔꯤꯕ ꯂꯣꯁꯦ ꯈꯂꯥꯛꯁ ꯇꯥꯔꯦ ꯃꯣꯏ ꯀꯩꯝꯇ ꯀꯩꯅꯣ ꯇꯧ ꯄꯋꯥꯔ ꯁꯤꯖꯤꯟꯅꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯕꯗꯣ ꯉꯔꯥꯡꯒꯤ ꯏꯂꯦꯛꯁꯟꯗꯨꯅ ꯄ꯭ꯔꯨꯐ ꯑꯣꯏꯈ꯭ꯔꯦꯕ ꯅꯨꯄꯤ ꯑꯃꯒꯤ ꯈꯧꯔꯤ ꯃꯦꯠꯂꯝꯃꯦ ꯀꯥꯏ ꯍꯥꯏꯕꯒꯨꯝꯕ ꯃꯗꯨ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯑꯦꯅꯤ ꯄꯥꯔꯇꯤ ꯑꯣꯏꯁꯅꯣꯕ ꯃꯁꯥꯒꯤ ꯗꯤꯃꯣꯀ꯭ꯔꯦꯁꯤꯅꯦꯕ ꯃꯁꯥꯒꯤ ꯔꯥꯏꯠꯅꯦꯕ ꯃꯗꯨꯗ ꯀꯩꯒꯤ ꯇꯧꯐꯝ ꯊꯣꯛꯀꯦꯕꯗꯣ ꯃꯗꯨ ꯄꯨꯝꯅꯃꯛꯇꯣ ꯑꯊꯨꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯋꯤꯛ ꯑꯃꯒꯤ ꯃꯅꯨꯡꯁꯤꯗꯅꯦ ꯊꯤꯔꯒꯅꯦ ꯃꯗꯨ ꯄꯨꯝꯅꯃꯛꯇꯣ ꯄꯥꯅꯤꯁꯃꯦꯟ ꯄꯤꯒꯗꯕꯅꯤ ꯄꯤꯗꯕ ꯇꯥꯔꯒꯗꯤ ꯁꯔꯀꯥꯔꯁꯦ ꯂꯩꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ ꯍꯥꯏꯔꯛꯀꯅꯤ ꯃꯔꯝꯗꯤ ꯃꯇꯝ ꯑꯃꯗ ꯂꯥꯎꯈꯤꯕ ꯇꯥꯏ ꯕꯪꯒ꯭ꯂꯣꯁꯦ ꯁꯔꯀꯥꯔꯒꯤꯗꯃꯛꯅꯤ ꯃꯤꯌꯥꯝꯒꯤꯗꯃꯛꯅꯤ ꯍꯥꯏꯕ ꯇꯥꯔꯗꯤ ꯃꯤꯌꯥꯝ ꯀꯩꯗꯧꯕꯒꯤ ꯑꯗꯨꯒ ꯋꯥꯍꯜꯂꯤꯅꯣꯕ ꯃꯁꯥꯒꯤ ꯔꯥꯏꯠꯀꯤ ꯄꯣꯠ ꯊꯥꯗꯕ ꯆꯠꯄ ꯑꯍꯜ ꯑꯃꯕꯨ ꯅꯥꯆꯦꯛꯇ ꯅꯣꯡꯃꯩꯅ ꯄꯥꯜꯍꯜꯂꯤꯗꯣ ꯀꯔꯤ ꯃꯔꯝꯒꯤꯅꯣꯕ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯆꯞ ꯆꯥꯕ ꯑꯊꯨꯕ ꯃꯇꯝꯗ 3 days ꯃꯅꯨꯡꯗ ꯄꯤꯒꯗꯕꯅꯤ ꯍꯥꯏꯕꯁꯦ ꯏꯃꯥꯒꯤ ꯃꯩꯔꯥꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯃꯁꯤ ꯌꯥꯝ ꯄꯦꯟꯗꯕ ꯄꯣꯠꯅꯤ. A few moments later. ꯏꯁꯨ ꯑꯃ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯊꯣꯛꯏ ꯉꯁꯤ ꯑꯩꯈꯣꯏ ꯂꯩꯕꯥꯛꯁꯤꯗ ꯊꯣꯛꯏꯕ ꯏꯁꯨꯁꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯦ ꯉꯁꯤ ꯃꯅꯤꯄꯨꯔ ꯏꯃꯥ ꯀꯟꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯕꯨ ꯄꯣꯛꯄꯤꯕ ꯏꯃꯥ ꯀꯟꯒꯅꯤꯅ ꯑꯩꯈꯣꯏꯒꯤ ꯂꯩꯈꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯈꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯉꯁꯤ ꯑꯄꯣꯛꯄꯤ ꯏꯃꯥꯁꯤꯡꯁꯤꯗ ꯑꯣꯏꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔ ꯏꯃꯥꯅ ꯌꯥꯏꯐꯔꯦꯅ ꯂꯥꯎꯕ ꯉꯝꯃꯤꯁꯤ ꯀꯅꯥꯒꯤ ꯃꯄꯥꯟꯗꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯉꯁꯤ ꯃꯅꯤꯄꯨꯔ ꯏꯃꯥꯅ ꯌꯥꯏꯐꯔꯦ ꯍꯥꯏꯁꯤ ꯉꯁꯤ ꯂꯩꯕꯤꯔꯤꯕ ꯃꯅꯤꯄꯨꯔꯗ ꯂꯩꯕꯤꯔꯤꯕ ꯏꯃꯥꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯄꯣꯛꯄꯤꯕꯗꯒꯤ ꯉꯝꯃꯤꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯉꯁꯤ ꯑꯩꯈꯣꯏ ꯄꯣꯛꯄꯤꯔꯤꯕ ꯏꯃꯥꯁꯤꯡꯒꯤ ꯑꯩꯈꯣই ꯌꯨꯝꯗ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯩ ꯀꯥꯞꯁꯜꯂꯛꯄꯒꯤ ꯁꯤꯒꯨꯝꯕꯒꯤ ꯑꯩꯈꯣꯏ ꯀꯟꯗꯤꯁꯟ ꯂꯥꯛꯄ ꯍꯥꯏꯕꯁꯦ ꯃꯁꯤ ꯄꯣꯛꯄꯤꯕ ꯏꯃꯥ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯀꯟꯕ ꯉꯝꯃꯣꯏꯗꯣꯏ ꯑꯣꯏꯇꯥꯔꯒꯗꯤ ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯒꯤ ꯑꯥꯔꯊ ꯊꯣꯛꯇꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯄꯥꯏꯗꯝ ꯐꯩꯌꯦꯕ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯅꯨꯄꯥ ꯊꯣꯛꯑꯒꯅ ꯊꯣꯛꯄꯤꯔꯛꯑꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯏꯃꯥꯁꯤꯡꯒꯤꯗꯃꯛꯇ ꯌꯨꯔꯣ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯃꯆꯥ ꯑꯣꯏꯕꯁꯤꯡꯅ ꯑꯩꯈꯣꯏ ꯂꯦꯞꯄꯒ ꯂꯩꯔꯤ ꯑꯩꯈꯣꯏ ꯑꯣꯄꯟ ꯆꯦꯂꯦꯟꯖ ꯇꯧꯕ ꯉꯝꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯊꯣꯛꯄꯤꯔꯛꯑꯣ ꯑꯗꯨ ꯅꯠꯇꯅ ꯑꯩꯈꯣꯏ ꯏꯃꯥꯁꯤꯡꯁꯤꯗ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯑꯆꯨꯝꯕ ꯈꯔ ꯉꯥꯡꯉꯨꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯊ꯭ꯔꯦꯇꯟ ꯇꯧꯔꯛꯄ ꯆꯨꯝꯅ ꯋꯥꯍꯩꯅ ꯋꯥꯇꯥꯅ ꯇꯧꯅꯕꯗ ꯍꯦꯟꯗꯣꯛꯇꯅ ꯑꯩꯈꯣꯏ ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯇꯧꯔꯛꯄ ꯊꯧꯑꯣꯡ ꯑꯁꯤ ꯃꯁꯤ ꯌꯥꯝ ꯊꯤꯅ ꯌꯥꯅꯤꯡꯗꯦ ꯃꯁꯤ ꯌꯨꯠꯁꯤꯡꯅ ꯁꯨꯝ ꯑꯩꯈꯣꯏ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯒꯗ꯭ꯔꯥ ꯑꯩꯈꯣꯏ ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯗꯦꯅ ꯑꯩꯈꯣꯏ ꯁꯨꯝ ꯇꯨꯃꯤꯟꯅ ꯂꯩꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯔꯝꯕ ꯑꯩꯈꯣꯏ ꯁ꯭ꯇꯦꯞꯁꯤꯡ ꯀꯔꯝꯕ ꯑꯩꯈꯣꯏ ꯊꯧꯑꯣꯡꯁꯤꯡ ꯑꯩꯈꯣꯏ ꯆꯪꯖꯟꯐꯝ ꯊꯣꯛꯏ ꯍꯥꯏꯗꯤ ꯑꯄꯣꯛꯄ ꯏꯃꯥꯁꯦ ꯀꯟꯕ ꯉꯝꯃꯣꯏꯗꯣꯏ ꯑꯣꯏꯇꯥꯔꯗꯤ ꯃꯅꯤꯄꯨꯔꯗ ꯄꯣꯛꯎꯕꯩꯁꯨ ꯑꯥꯔꯊ ꯂꯩꯇ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯤꯡꯉꯨꯕꯩꯁꯨ ꯑꯥꯔꯊ ꯂꯩꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯏꯃꯥꯐꯥꯎꯗ ꯑꯩꯈꯣꯏ ꯀꯟꯕ ꯉꯝꯗꯕ ꯇꯥꯔꯒꯗꯤ ꯏꯃꯥꯐꯥꯎꯗ ꯑꯩꯈꯣꯏꯅ ꯀꯟꯕ ꯉꯝꯃꯣꯏꯗꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯑꯥꯔꯊ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯉꯁꯤ ꯆꯪꯁꯤꯜꯂꯛꯏꯕ ꯉꯁꯤ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯚꯣꯏꯁ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏ ꯈꯣꯜꯂꯥꯎ ꯅꯣꯡꯃꯒꯤ ꯑꯩꯈꯣꯏ ꯅꯝꯊꯅꯕ ꯍꯣꯠꯅꯔꯤꯁꯦ ꯀꯩꯒꯤꯅꯣ ꯑꯆꯨꯝꯕ ꯑꯃ ꯉꯥꯡꯕ ꯌꯥꯗ꯭ꯔꯕ꯭ꯔꯥ ꯑꯆꯨꯝꯕꯁꯦ ꯉꯥꯡꯕ ꯃꯇꯝꯗ ꯀꯌꯥꯃꯨꯛ ꯌꯥꯝ ꯀꯥꯏꯔꯦ ꯈꯨꯠꯂꯥꯏꯁꯦ ꯄꯥꯏꯔꯒ ꯏꯃꯥ ꯂꯩꯕꯥꯛꯁꯦ ꯀꯟꯒꯅꯤꯅ ꯈꯨꯠꯂꯥꯏ ꯄꯥꯏꯈꯤꯕꯁꯤꯡꯗꯨꯅ ꯑꯄꯣꯛꯄ ꯏꯃꯥꯁꯤꯡꯁꯤꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯛ ꯇꯥꯔꯒꯗꯤ ꯅꯃꯥꯏꯗꯨ ꯏꯀꯥꯏꯌꯨ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯅꯔꯤ ꯂꯩꯔꯒꯅ ꯊꯣꯛꯂꯛꯑꯣ ꯌꯨꯔꯣ ꯃꯅꯤꯄꯨꯔꯁꯨ ꯑꯩꯈꯣꯏ ꯏꯃꯥꯁꯤꯡꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯂꯦꯞꯄ ꯂꯩꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯂꯝꯕꯤ ꯂꯝꯒꯥꯡꯗ ꯑꯩꯈꯣꯏ ꯒꯥꯔꯤ ꯃꯆꯥꯗ ꯀꯩꯗ ꯂꯥꯛꯑꯒ ꯑꯐꯥꯎ ꯁꯥꯕꯗꯨ ꯀꯩꯝ ꯀꯥꯟꯅꯔꯣꯏꯀꯣ ꯑꯗꯨꯅ ꯏꯃꯥꯗꯣ ꯑꯣꯟꯁꯤꯟꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯂꯩꯔꯤꯕ ꯃꯆꯥꯁꯤꯡ ꯑꯩꯈꯣꯏꯒ ꯍꯥꯟꯅ ꯊꯦꯡꯅꯁꯤ ꯍꯥꯏꯇꯥꯔꯦ ꯏꯃꯥꯁꯤ ꯌꯧꯗ꯭ꯔꯤꯉꯩꯗ ꯁꯤ ꯍꯥꯏꯖꯒꯦ ꯃꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯌꯨꯠꯁꯤꯡꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯌꯨꯠꯁꯤꯡꯅ ꯀꯔꯤ ꯂꯧꯐꯝ ꯊꯣꯛꯏ ꯀꯔꯝꯕ ꯈꯣꯡꯐꯝ ꯂꯦꯞꯐꯝ ꯊꯣꯛꯏ ꯍꯥꯏꯕꯁꯦ ꯉꯁꯤ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯕꯤꯔꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯩꯖꯔꯤꯕ ꯃꯐꯝꯁꯦ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ ꯑꯩꯈꯣꯏ ꯊꯣꯛꯆꯣꯝ ꯂꯩꯀꯥꯏꯗꯅꯤ ꯇꯧꯔꯤꯁꯦ ꯀꯔꯤꯝ ꯅꯠꯇꯦ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯆꯨꯝꯕ ꯑꯃ ꯉꯥꯡꯉꯛꯄ ꯃꯇꯝꯗ ꯑꯇꯇꯥꯏ ꯇꯥꯔꯛꯄ ꯃꯇꯝꯗ ꯀꯅꯥ ꯂꯦꯞꯄꯤꯒꯤ ꯌꯦꯡꯉꯨꯒ ꯍꯥꯏꯕꯒꯤ ꯌꯥꯝ ꯎꯁꯤꯠ ꯇꯧꯔꯣꯏꯗꯕ ꯊꯧꯑꯣꯡꯗꯨꯅꯤ ꯑꯗꯣ ꯅꯣꯏꯅ ꯈꯨꯠꯂꯥꯏ ꯄꯥꯏꯕꯒꯤ ꯋꯥꯅꯤ ꯈꯨꯠꯂꯥꯏ ꯄꯥꯏꯗꯕ ꯂꯤꯁꯤꯡ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯤ ꯌꯥꯝ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯐꯝ ꯊꯣꯛꯇꯦ ꯐꯣꯔꯁ ꯇꯧꯐꯝ ꯊꯣꯛꯇꯦ ꯌꯨꯠꯁꯤꯡ ꯑꯗꯨꯝ ꯌꯥꯎꯁꯟꯕꯤꯔꯣ ꯏꯃꯥꯁꯤꯡꯒ ꯎꯅꯕꯒꯤ ꯏꯃꯥꯁꯤꯡꯒ ꯑꯩꯈꯣꯏ ꯈꯨꯗꯣꯡꯆꯥꯕ ꯑꯩꯈꯣꯏ ꯂꯧꯃꯤꯟꯅꯁꯦ ꯏꯃꯥꯁꯤꯡꯒ ꯎꯅꯕꯒꯤ ꯍꯥꯏꯇꯥꯔꯦ ꯈꯨꯗꯣꯡꯆꯥꯕꯁꯦ ꯑꯩꯈꯣꯏ ꯂꯧꯃꯤꯟꯅꯁꯦ ꯍꯥꯏꯇꯥꯔꯦ ꯉꯁꯤ ꯊꯧꯑꯣꯡꯁꯤꯒꯤ ꯈꯤꯇꯪ ꯐꯣꯡꯗꯣꯛꯄꯤꯌꯨ ꯃꯆꯥ ꯃꯌꯥꯝ ꯑꯃꯁꯨ ꯍꯧꯖꯤꯛ ꯂꯥꯛꯀꯦ ꯏꯃꯥ ꯌꯥꯝ ꯄꯦꯟꯗ꯭ꯔꯦ ꯇꯁꯦꯡꯅ ꯍꯥꯏꯕꯗ ꯑꯆꯨꯝꯕ ꯉꯥꯡꯕ ꯌꯥꯗ꯭ꯔꯕ ꯏꯃꯥꯅ ꯉꯥꯡꯒꯤꯗꯨꯁꯨ ꯑꯔꯥꯟꯕ ꯀꯩꯁꯨ ꯅꯠꯇꯦ ꯁꯛꯈꯪꯗꯕꯗꯣ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯅꯨꯡꯗ ꯁꯔꯀꯥꯔ ꯑꯃ ꯄꯥꯜꯂꯤꯕꯅ ꯑꯗꯨꯒꯤ ꯃꯐꯝꯗ ꯍꯥꯏꯖꯕꯩ ꯋꯥꯗꯤ ꯄꯨꯊꯣꯛꯄꯤꯌꯣꯅ ꯃꯔꯝꯗꯤ ꯍꯤꯡꯕꯗ ꯄ꯭ꯔꯖꯥ ꯋꯥꯔꯦ ꯉꯔꯥꯡꯒꯤ ꯑꯍꯟꯗꯨꯒꯤ ꯃꯔꯥꯟ ꯀꯔꯤꯅꯣ ꯉꯔꯥꯡꯒꯤ ꯅꯨꯄꯤꯗꯨꯒꯤ ꯃꯥꯒꯤ ꯑꯄꯥꯝꯕ ꯗꯤꯃꯣꯀ꯭ꯔꯦꯁꯤ ꯃꯥꯒꯤ ꯑꯄꯥꯝꯕ ꯃꯤꯑꯣꯏꯕꯒꯤ ꯃꯥꯒꯤ ꯑꯣꯏꯖꯔꯨꯕꯅꯤ ꯃꯗꯨꯗ ꯈꯧꯔꯤ ꯃꯦꯠꯄ
ꯑꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤꯅ ꯄꯥꯜꯂꯤꯕ ꯁꯔꯀꯥꯔꯅ ꯄꯨꯊꯣꯛꯄꯤꯌꯨ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯃꯁꯤ ꯑꯀꯥꯏꯕ ꯅꯠꯇꯦ ꯍꯥꯏꯗꯅ ꯈꯜꯂꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯄꯣꯠꯁꯤꯗ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄꯁꯦ ꯏꯃꯥꯁꯨ ꯌꯥꯝ ꯄꯦꯟꯗꯦ ꯏꯃꯥꯅꯁꯨ ꯉꯁꯤ ꯂꯥꯛꯏꯕ ꯏꯆꯥꯁꯤꯡꯗꯨꯒꯤꯁꯨ ꯃꯇꯝ ꯑꯃꯗ ꯃꯣꯏꯅ ꯏꯔꯝꯗꯝꯒꯤꯅꯤ ꯍꯥꯏꯕꯗ ꯃꯃꯥ ꯃꯌꯥꯝꯅ ꯆꯥꯗꯕ ꯀꯌꯥ ꯇꯨꯝꯗꯕ ꯀꯌꯥ ꯏꯁꯥꯗ ꯁꯦꯠꯀꯗꯕ ꯐꯤꯔꯣꯜ ꯇꯨꯗꯅ ꯈꯣꯠꯇꯅ ꯃꯣꯏꯗꯃꯛꯇ ꯍꯣꯠꯅꯔꯤꯅꯤ ꯌꯣꯟꯊꯣꯛꯑ ꯈꯣꯠꯇꯣꯛꯑꯒ ꯑꯗꯨꯒꯤ ꯐꯪꯉꯛꯄ ꯄꯩꯁꯥꯅ ꯃꯣꯏꯒꯤ ꯆꯥꯅꯕ ꯊꯛꯅꯕꯅꯤ ꯍꯣꯠꯅꯔꯒ ꯉꯁꯤ ꯃꯃꯥ ꯑꯣꯏꯕꯁꯤꯡꯗ ꯑꯗꯨꯒꯨꯝꯅ ꯇꯧꯕꯗꯣ ꯇꯁꯦꯡꯅ ꯏꯃꯥ ꯀꯟꯗꯦꯝ ꯇꯧꯏ ꯅꯨꯡꯉꯥꯏꯇꯦ ꯉꯁꯤꯐꯥꯎꯗ ꯏꯃꯥꯅ ꯉꯁꯤ ꯉꯥꯡꯕ ꯃꯇꯝꯗ ꯑꯃꯠꯇꯒꯤ ꯁꯥꯏꯠ ꯇꯧꯔꯒ ꯉꯥꯡꯕ ꯅꯠꯇꯦ ꯑꯩꯗꯤ ꯑꯦꯖ ꯄ꯭ꯔꯖꯥ ꯋꯥꯍꯟꯗꯅꯕ ꯄ꯭ꯔꯖꯥꯒꯤ ꯑꯋꯥꯕꯁꯦ ꯈꯤꯇꯪꯗꯁꯨ ꯀꯟꯕ ꯉꯝꯅꯕ ꯍꯥꯏꯗꯅ ꯄ꯭ꯔꯖꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯈꯣꯜꯂꯥꯎꯗꯨ ꯄꯨꯊꯣꯛꯆꯕꯅꯤ ꯑꯗꯣ ꯃꯁꯤꯅ ꯑꯩꯅ ꯑꯀꯥꯏꯕꯅꯦ ꯍꯥꯏꯔꯒꯗꯤ ꯅꯣꯏ ꯂꯥꯛꯑꯣ ꯏꯃꯥꯒ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯐꯖꯅ ꯐꯝꯃꯤꯟꯅꯔꯒ ꯅꯣꯏꯒꯤ ꯑꯄꯥꯝꯕ ꯀꯩꯅꯣꯗꯣ ꯍꯥꯏꯔꯔꯣ ꯁꯨꯃꯥꯏꯅ ꯇꯧꯍꯟꯕꯁꯦ ꯃꯇꯨꯡ ꯃꯅꯥꯎ ꯑꯩꯗꯗꯤ ꯊꯣꯛꯈ꯭ꯔꯦ ꯑꯇꯣꯞꯄ ꯃꯃꯥ ꯑꯇꯣꯞꯄ ꯏꯃꯨꯡ ꯃꯅꯨꯡꯗꯁꯨ ꯃꯁꯤꯒꯨꯝꯕꯁꯦ ꯇꯧꯍꯟꯅꯤꯡꯗꯦ ꯉꯁꯤꯅ ꯂꯥꯁ ꯑꯣꯏꯔꯣ ꯍꯥꯏꯕ ꯄꯣꯠꯇꯣ ꯏꯃꯥꯅ ꯉꯁꯤ ꯂꯥꯛꯏꯕ ꯅꯈꯣꯏꯒꯤ ꯃꯐꯝꯗꯁꯨ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ ꯑꯗꯨꯅ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯏꯃꯥꯅ ꯍꯥꯏꯕꯤꯗꯨꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯊꯕꯥꯛꯇ ꯄꯥꯜꯂꯒ ꯅꯣꯡꯃꯩ ꯄꯥꯜ ꯂꯩꯍꯧꯕꯗꯨ ꯃꯥ ꯃꯁꯥꯁꯤ ꯍꯧꯖꯤꯛ ꯅꯣꯡꯃꯩ ꯃꯔꯨ ꯂꯧꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯍꯧꯖꯤꯛ ꯂꯩꯔꯤꯅꯤ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯉꯝꯃꯣꯏ ꯈꯨꯠ ꯊꯥꯕ ꯉꯝꯃꯣꯏꯅ ꯃꯁꯥꯒꯤ ꯑꯩꯈꯣꯏ ꯌꯨꯔꯣꯞ ꯃꯅꯤꯄꯨꯔ ꯉꯔꯥꯡ ꯆꯠꯂꯒ ꯋꯥꯔꯤ ꯁꯥꯖꯔꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯣꯄꯔꯦꯁꯟ ꯇꯧꯔꯒ ꯑꯩꯈꯣꯏ ꯅꯣꯡꯃꯩ ꯃꯔꯨꯁꯤ ꯂꯧꯊꯣꯛꯄ ꯉꯝꯈꯤꯔꯣꯏꯅ ꯗꯣꯛꯇꯔꯅ ꯈꯨꯠ ꯊꯥ ꯉꯝꯃꯣꯏꯅ ꯍꯥꯏꯅꯤ ꯁꯤꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯏꯃꯥꯁꯤꯡꯁꯤꯅ ꯑꯆꯨꯝꯕꯒꯤꯗꯃꯛꯇ ꯋꯥ ꯈꯔ ꯉꯥꯡꯕꯒꯤꯗꯃꯛꯇ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯑꯗꯨꯈꯛꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯕꯥꯏ ꯐꯣꯔꯁ ꯇꯧꯔꯛ ꯇꯥꯔꯒꯗꯤ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯅꯍꯥ ꯈꯨꯗꯤꯡꯃꯛꯅ ꯍꯥꯏꯇꯥꯔꯦ ꯏꯃꯥꯕꯨꯛꯇ ꯀꯟ ꯉꯝꯃꯣꯏꯗꯣꯏ ꯑꯣꯏꯇꯥꯔꯗꯤ ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯗꯣ ꯊꯥꯗꯣꯛꯄꯤꯔꯣ ꯑꯩꯈꯣꯏ ꯊꯣꯛꯄ ꯂꯥꯟꯊꯦꯡꯅꯖꯔꯒꯦ ꯅꯣꯏ ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯗꯣ ꯏꯃꯥꯒꯤꯗꯃꯛꯇꯅꯦꯅ ꯅꯣꯏꯅ ꯄꯥꯏꯈꯤꯕ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏ ꯏꯃꯥ ꯑꯄꯣꯛꯄ ꯏꯃꯥ ꯅꯣꯏꯅ ꯉꯁꯤ ꯏꯃꯥ ꯂꯩꯕꯥꯛꯅ ꯌꯥꯏꯐꯔꯦꯅ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯂꯥꯎꯔꯤ ꯃꯌꯥꯝꯗꯨ ꯁꯤꯗ ꯂꯩꯕ ꯏꯃꯥꯁꯤꯡꯁꯤꯅ ꯄꯣꯛꯄꯗꯒꯤꯅꯤ ꯍꯥꯏꯇꯥꯔꯦ ꯅꯣꯏꯅ ꯉꯁꯤ ꯃꯅꯤꯄꯨꯔ ꯏꯃꯥꯅ ꯌꯥꯏꯐꯔꯦ ꯂꯥꯎ ꯉꯝꯃꯤꯗꯨ ꯑꯗꯣ ꯉꯁꯤ ꯅꯣꯏꯅ ꯑꯄꯣꯛꯄ ꯏꯃꯥꯁꯤꯡꯁꯤꯗ ꯑꯣꯟꯁꯤꯜꯂꯛ ꯇꯥꯔꯒꯗꯤ ꯌꯨꯔꯣꯞ ꯃꯅꯤꯄꯨꯔꯅ ꯃꯇꯝ ꯆꯨꯞꯄꯗ ꯂꯦꯞꯄꯤ ꯌꯨꯔꯣꯞ ꯃꯅꯤꯄꯨꯔ ꯈꯣꯡꯐꯝꯁꯦ ꯌꯥꯝ ꯊꯤꯅ ꯁꯥꯊꯤꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯉꯁꯤꯒꯤ ꯂꯥꯏꯚ ꯌꯦꯡꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯈꯪꯕꯤꯌꯨ ꯌꯨꯔꯣꯞ ꯃꯅꯤꯄꯨꯔꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯂꯥꯛꯁꯤꯟꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯒ ꯍꯧꯖꯤꯛ ꯂꯥꯏꯚꯁꯤ ꯑꯩꯈꯣꯏ ꯂꯣꯏꯁꯤꯟꯖꯒꯦ ꯃꯈꯥ ꯇꯥꯕ ꯑꯞꯗꯦꯠ ꯌꯥꯝ ꯉꯥꯏꯅꯁꯤ ꯊꯦꯡꯛ ꯌꯨ